ꯃꯄꯥꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ ꯀꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯁꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯨꯒꯃꯔ ꯑꯂꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯖꯁꯃꯤꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯍꯨꯝꯒ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯍꯖꯦꯕ ꯑꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯣꯗꯔꯟ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯔꯁꯠ ꯀ꯭ꯂꯥꯁꯇ ꯇꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯔꯤꯖꯜ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯔꯁꯠ ꯔꯦꯡꯗ ꯂꯥꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯆꯔꯁ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯁꯍꯖꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕꯈꯛ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯕ, ꯑꯍꯜꯁꯤꯡꯗ ꯀꯧꯕ ꯉꯥꯡꯕ ꯇꯧꯕ, ꯃꯉꯣꯟꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯁꯍꯖꯦꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ 24 ꯁꯦꯞꯇꯦꯝꯕꯔ 2025 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5-6 ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯈꯔꯒ ꯂꯣꯏꯅꯅ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯃꯥ ꯖꯁꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯥꯅ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯆꯠꯄ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯝꯈ꯭ꯔꯕ ꯃꯇꯝ ꯑꯇꯩ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯝ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯍꯖꯦꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥ ꯖꯁꯃꯤꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯍꯖꯦꯕꯀ ꯁꯥꯟꯅꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯈꯠꯂꯕ ꯖꯁꯃꯤꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯨꯒꯔꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯍꯖꯦꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯃꯥꯡꯒꯤ ꯁꯣꯔꯣꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯜꯂꯛꯇ꯭ꯔꯦ, ꯃꯃꯥꯟꯅꯕꯈꯩꯒꯤ ꯌꯨꯝꯗ ꯍꯪꯂꯨꯕꯗꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯦꯂꯥ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯂꯥ ꯇꯧꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯀꯔꯝꯅ ꯃꯦꯂꯥ ꯇꯧꯕ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯅꯕ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯀꯔꯝ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯦꯂꯥ ꯇꯧꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯁꯍꯖꯦꯕ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯇ ꯅꯠꯇꯅ ꯃꯨꯀꯔꯝꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯁꯍꯖꯦꯕꯄꯨ ꯐꯪꯂꯝꯗꯦ꯫ ꯃꯨꯀꯔꯝꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯐꯪꯗ꯭ꯔꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯕ, ꯄꯥꯈꯠꯄ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯍꯖꯦꯕꯅ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ, ꯃꯥꯡꯈꯤꯕ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯍꯖꯦꯕ ꯑꯁꯤꯕꯨ ꯃꯤꯐꯠꯇ ꯈꯔꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯐꯥꯈꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯄꯥꯎ ꯇꯠꯇꯅ ꯇꯥꯔꯝꯕꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯍꯖꯦꯕꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯀꯔꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕꯗꯤ ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯁꯍꯖꯦꯕ ꯑꯁꯤ ꯊꯤꯕ ꯐꯪꯕ ꯌꯥꯏ ꯈꯟꯗꯨꯅ ꯁꯤꯙꯥꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯍꯖꯦꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯃꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯃꯗꯨꯗꯁꯨ ꯐꯪꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯣꯏꯗꯣꯛꯅ ꯄꯥꯈꯠꯄ ꯂꯩꯇꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯍꯜꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ, ꯅꯈꯣꯏ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯀꯔꯝꯅ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯁꯍꯖꯦꯕꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏꯅ ꯄꯨꯡ 24 ꯃꯇꯨꯡꯗ ꯀꯝꯄ꯭ꯂꯦꯟ ꯂꯧꯒꯅꯤ, ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯊꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯋꯥ ꯁꯥꯗꯕ ꯑꯗꯨ ꯎꯕꯗ ꯃꯨꯀꯔꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯊꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯁꯍꯖꯦꯕꯄꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯁꯍꯖꯦꯕꯄꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯅꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯋꯥꯕ, ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ 25 ꯁꯦꯞꯇꯦꯝꯕꯔꯗ ꯃꯨꯀꯔꯝꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯜ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯆꯥꯅꯨꯄꯥ ꯁꯍꯖꯦꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯄꯥꯝꯂꯕꯗꯤ ꯂꯨꯄꯥ ꯂꯥꯈ 12 ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯒꯅꯤ, ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯍꯖꯦꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯤꯗꯅꯦꯞ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯀꯔꯝꯅ ꯈꯨꯗꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯈꯣꯏꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯗꯤꯃꯥꯟ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯂꯧꯗꯨꯅ ꯀꯣꯜ ꯗꯤꯇꯦꯜꯁ ꯑꯃꯗꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯗꯨ ꯎꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯍꯖꯦꯕꯄꯨ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯒ ꯃꯤ ꯆꯤꯟꯕ ꯃꯐꯝ, ꯕꯁ ꯁ꯭ꯇꯦꯟꯗꯅꯆꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯃꯤ꯫ ꯃꯨꯀꯔꯝꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯀꯤ ꯂꯝꯕꯤ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯏꯛ ꯊꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯥꯏꯛꯅ ꯊꯣꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯊꯩꯗꯣꯛꯂꯝꯕꯅꯤ꯫ ꯃꯥꯅ ꯊꯩꯗꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯣꯠꯀꯤ ꯒꯦꯠ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯊꯛꯇꯅ ꯌꯣꯠꯀꯤ ꯇꯥꯔ ꯍꯥꯏꯕꯗꯤ ꯋꯥꯌꯔ ꯇꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯒꯨꯝꯕ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯏꯁꯤꯡ ꯑꯣꯏꯔꯝꯗꯦ, ꯏꯒꯤ ꯃꯔꯤꯛ ꯇꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯌꯣꯠꯀꯤ ꯋꯥꯌꯔ ꯇꯤꯡꯂꯤꯕ ꯑꯗꯨꯗ ꯕꯣꯔꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯈꯨꯠ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯩꯕ ꯎꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯊꯛꯇ ꯕꯣꯔꯥ ꯌꯥꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯈꯨꯗꯣꯟꯕꯤ ꯊꯤꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯑꯉꯛꯄ, ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯗꯨ ꯎꯔꯨꯕꯗ ꯁꯍꯖꯦꯕꯅ ꯃꯥꯡꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯁꯍꯖꯦꯕꯀꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯍꯖꯦꯕꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯛ ꯅꯠꯇꯅ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯣꯔꯥ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃꯒꯤ ꯈꯨꯠ ꯎꯏ ꯍꯥꯏꯕ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯆꯤꯔꯥꯒ ꯖꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 5ꯗꯒꯤꯁꯨ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯕꯤ.ꯑꯦꯁ.ꯑꯦꯁꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ, ꯗꯣꯒ ꯁ꯭ꯀ꯭ꯋꯥꯗ, ꯁꯔꯚꯤꯂꯦꯟꯁ ꯇꯤꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯕꯣꯔꯥꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯁꯍꯖꯦꯕꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯉꯥꯡꯒꯤ ꯃꯉꯛꯁꯝꯗ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯟꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯕꯣꯔꯥ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯜꯗꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯀꯌꯥ ꯇꯤꯜꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗꯤ ꯃꯆꯥꯒꯤ ꯎꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯄꯦꯟꯗꯗꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯕꯗꯤ ꯄꯨꯡ 24 ꯉꯥꯏꯗꯅ ꯃꯆꯥꯕꯨ ꯊꯤꯕꯤꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯃꯃꯥ ꯖꯁꯃꯤꯟꯅ ꯄꯨꯂꯤꯁꯇ ꯄꯦꯟꯗꯕ ꯊꯝꯂꯝꯃꯤ꯫ ꯃꯃꯥ ꯈꯛ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯨꯂꯤꯁꯇ ꯑꯁꯥꯎꯕ ꯀꯌꯥ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯅꯕ ꯄꯨꯂꯤꯁꯇ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯇꯛꯁꯤꯟꯕ ꯑꯗꯨꯗ ꯄꯨꯂꯤꯁꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯖꯤꯟꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯂꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯍꯖꯦꯕꯄꯨ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯩꯂꯦꯟꯗ꯭ꯔ ꯅꯤꯒꯝꯒ ꯆꯠꯃꯤꯟꯅꯈꯤꯕ ꯎꯏ ꯍꯥꯏꯔꯝꯈꯤ꯫ ꯁꯩꯂꯦꯟꯗ꯭ꯔ ꯅꯤꯒꯝ ꯑꯁꯤ ꯃꯌꯥꯝꯅ ꯃꯣꯟꯇꯨ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯦꯂꯥ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯍꯖꯦꯕ ꯎꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯒꯤ ꯃꯃꯥ ꯖꯁꯃꯤꯟꯅꯁꯨ ꯁꯍꯖꯦꯕ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯩꯂꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯟꯗꯤꯞꯀ ꯁꯍꯖꯦꯕ ꯑꯁꯤꯕꯨ ꯃꯦꯂꯥ ꯇꯧꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯁꯃꯤꯟꯅ ꯁꯩꯂꯦꯟꯗ꯭ꯔꯗ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯦꯂꯥꯗ ꯄꯨꯕꯤꯔꯕ ꯃꯇꯨꯡ ꯃꯦꯂꯥꯗ ꯀꯣꯏꯍꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯌꯨꯝꯒꯤ ꯆꯪꯐꯝ ꯂꯝꯕꯤꯗ ꯊꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯁꯍꯖꯦꯕꯅ ꯌꯨꯝꯗ ꯆꯪꯂꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯩꯂꯦꯟꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯁꯃꯤꯟꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯁꯩꯂꯦꯟꯗ꯭ꯔꯅ ꯁꯍꯖꯦꯕ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯂꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯍꯖꯦꯕꯀꯤ ꯌꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯩꯂꯦꯟꯗ꯭ꯔꯗ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯍꯖꯦꯕ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯁꯩꯂꯦꯟꯗ꯭ꯔ ꯑꯃꯗꯤ ꯁꯟꯗꯤꯞꯇ ꯆꯤꯡꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯇꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯁꯩꯂꯦꯟꯗ꯭ꯔ ꯑꯃꯗꯤ ꯁꯟꯗꯤꯞꯀꯤ ꯌꯨꯝꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯆꯠꯂꯝꯃꯤ꯫
ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯁꯦꯂꯦꯟꯗꯔ ꯑꯃꯗꯤ ꯁꯟꯗꯤꯞꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯕꯔꯥ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄ ꯃꯇꯝꯗ ꯏ ꯈꯔ ꯇꯥꯕ ꯎꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯂꯤꯁꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯈꯤ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯕꯣꯔꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯪꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁꯦꯂꯦꯟꯗꯔ ꯑꯃꯗꯤ ꯁꯟꯗꯤꯞꯄꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯂꯦꯟꯗꯔꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯁꯦꯂꯦꯟꯗꯔꯒꯤ ꯃꯄꯥ ꯔꯥꯖꯨ ꯄ꯭ꯔꯁꯥꯗ ꯅꯤꯒꯝ, ꯃꯍꯥꯛꯀꯤ ꯃꯃꯥ ꯎꯔꯃꯤꯂꯥ ꯗꯦꯕꯤ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯔꯤꯛꯀꯤ ꯅꯤꯒꯝꯕꯨ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯐꯥꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁꯦꯂꯦꯟꯗꯔ ꯑꯃꯗꯤ ꯁꯟꯗꯤꯞ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯁꯦꯂꯦꯟꯗꯔ ꯑꯃꯗꯤ ꯁꯟꯗꯤꯞ ꯃꯈꯣꯏ ꯑꯅꯤ ꯏꯇꯣꯔꯥꯒꯤ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯎꯏ ꯍꯥꯏꯅ ꯄꯥꯎ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯄꯨꯗꯨꯅ ꯏꯇꯣꯔꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯁꯦꯂꯦꯟꯗꯔ ꯑꯃꯗꯤ ꯁꯟꯗꯤꯞ ꯂꯩꯔꯝꯕ ꯎꯔꯝꯈꯤ꯫ ꯃꯈꯣꯏꯗꯁꯨ ꯄꯨꯂꯤꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕ ꯑꯗꯨꯒ ꯄꯥꯈꯠꯇꯨꯅ ꯆꯦꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯎꯕꯗ ꯆꯦꯟꯅꯕ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯂꯨꯕꯒꯤ ꯃꯈꯣꯏꯗ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯎꯕꯗ ꯆꯦꯟꯅꯕ ꯇꯧꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯂꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯄ ꯍꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯁꯤꯆꯨꯌꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯦꯟꯗꯔꯒꯤ ꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨ ꯑꯃꯅ ꯁꯟꯗꯤꯞꯇ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯗꯒꯤ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯈꯔ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯁꯍꯖꯦꯕꯀꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯅ ꯌꯥꯝ ꯇꯝꯊꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯈꯣꯏꯅ ꯈꯨꯝꯂꯛꯄ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯒ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯃꯨꯀꯔꯝꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯀꯔꯝꯒꯤ ꯍꯥꯔꯗꯋꯦꯌꯔꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯇ ꯅꯠꯇꯅ ꯁꯦꯂꯦꯟꯗꯔꯒꯤꯁꯨ ꯍꯥꯔꯗꯋꯦꯌꯔꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯨꯀꯥꯟ ꯑꯃ ꯑꯅꯤꯈꯛ ꯒꯦꯞ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯈꯛꯇꯗ ꯍꯥꯔꯗꯋꯦꯌꯔꯒꯤ ꯗꯨꯀꯥꯟ ꯍꯥꯡꯂꯝꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯀꯧꯅꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯁꯦꯂꯦꯟꯗꯔꯅ ꯁꯍꯖꯦꯕꯄꯨ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯕꯁꯨ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯨꯀꯔꯝ ꯑꯁꯤꯕꯨ ꯁꯥꯎꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯗꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯂꯦꯟꯗꯔꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯄꯣꯠ ꯁꯤꯠꯇꯕ ꯃꯤ ꯆꯪꯅꯔꯛꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯀꯔꯝꯒꯤ ꯗꯨꯀꯥꯟꯗꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯣꯠ ꯁꯤꯠꯄ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯂꯦꯟꯗꯔꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯨꯀꯔꯝꯅ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯨꯀꯔꯝꯕꯨ ꯃꯍꯟ ꯇꯥꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯨꯀꯔꯝꯒꯤ ꯑꯉꯥꯡꯒ ꯀꯥꯏꯅꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯀꯥꯏꯅꯕꯒꯤ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯍꯥꯡꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯂꯦꯟꯗꯔꯗ ꯀꯁꯇꯃꯔ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯀꯅꯤ ꯈꯟꯗꯨꯅ 21 ꯁꯦꯞꯇꯦꯝꯕꯔꯗ ꯁꯍꯖꯦꯕꯄꯨ ꯁꯦꯂꯦꯟꯗꯔꯅ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯤꯞ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯍꯖꯦꯕꯄꯨ ꯀꯣꯏꯕ ꯄꯨꯕꯤꯔꯕ ꯃꯇꯨꯡ ꯁꯍꯖꯦꯕꯄꯨ ꯃꯉꯛꯁꯝꯗ ꯊꯥꯅ ꯂꯦꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯛ ꯅꯠꯇꯅ ꯀꯜꯂꯛꯄ ꯀꯔꯥꯝ ꯆꯥꯎꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯁꯍꯖꯦꯕꯄꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯂꯦꯟꯗꯔꯒꯤ ꯌꯨꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯦꯂꯦꯟꯗꯔꯗ ꯆꯤꯡꯅꯕ ꯂꯩꯇꯅꯕ ꯁꯍꯖꯦꯕꯀꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯨꯀꯔꯝꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯍꯖꯦꯕ ꯐꯪꯂꯕ꯭ꯔꯥ, ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯆꯠꯂꯝꯒꯗꯒꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤꯗ ꯐꯪꯂꯕꯗꯤ ꯁꯦꯂꯦꯟꯗꯔ ꯑꯃꯗꯤ ꯁꯟꯗꯤꯞ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫
ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯁꯟꯗꯤꯞ ꯑꯃꯗꯤ ꯁꯩꯂꯦꯟꯗ꯭ꯔ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯊꯪꯅꯕ ꯌꯨꯝꯗ ꯂꯪꯁꯤꯟꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯂꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯀꯤ ꯋꯥꯌꯔꯗ ꯇꯥꯁꯤꯟꯗꯨꯅ ꯄꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯗ ꯕꯥꯏꯅ ꯊꯣꯡꯒꯦ ꯇꯧꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯩꯗꯣꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏ ꯇꯥꯔꯛꯄꯗꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯂꯨꯕꯗ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯉꯛꯄ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯄꯥꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯕꯨ ꯀꯜꯂꯛꯄ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯁꯩꯂꯦꯟꯗ꯭ꯔꯅ ꯃꯨꯀꯔꯝꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯩꯂꯦꯟꯗ꯭ꯔ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯒ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯁꯩꯂꯦꯟꯗ꯭ꯔꯅ ꯃꯨꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯈ꯭ꯔꯅꯤ, ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯁꯤꯠꯄ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯃꯨꯀꯔꯝꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯗꯕ ꯀꯜꯂꯛꯄ ꯑꯗꯨꯅ ꯁꯍꯖꯦꯕꯄꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯁꯍꯖꯦꯕꯀꯤ ꯃꯃꯥ ꯖꯁꯃꯤꯟꯅ ꯌꯨꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯗ ꯁꯩꯂꯦꯟꯗ꯭ꯔ ꯑꯃꯗꯤ ꯁꯟꯗꯤꯞꯄꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯕꯨꯜꯗꯣꯖꯔꯅ ꯊꯨꯒꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯄꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯩꯂꯦꯟꯗ꯭ꯔ ꯑꯃꯗꯤ ꯁꯟꯗꯤꯞ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫